Akisbani Imphal, Nolini Tepina Pau Pajari, Ahanbada, Maruiba Pau. Manipur Dangarang COVID Keno Pake Satuk Nipum do Tengnaki, Mu Nipan Lakide. Assam Rifles na New Songyang Bilezagi, Lufa Lakama Lissing Kuntamanga Dongi, Popi Maru kilogram Sama Fade, Amishung. Pradhan Mantri Narendra Modi Nangasi, Go-Win Global Conclave the Mahaki Puningi Warul Singh Pungdokani. सरकार की फैसिलिटी सिंगदा सही तरह निपान की मथक की मियोई सिंगदा कोविड-19 की वैक्सीन लेम नकापा की कैंपेन लेबाक सिन बथुंगबदा सथरी बना नहा ओरिबा सिंगना वैक्सीन अछि काथोकनबा अमदि अतै मियोई सिंग वैक्सीन कापदसु मतेंग पांगबिना हाइजरी कोविड की अकीब लैरिबना मियामना चेक्सिन बवाटपगी थवोंग सिंग टोपीदुना यारिबे मखै युमदगी सथोक्तना लेबियु तंगाई फदना सथोक्लबदी फेस मास्क सुपियु फुट तरुक की सोशल डिस्टेंसिंग थंबियु माइमिट अमदि खुदसा टोइना हमदोक्तुना तरुतनाना थंबियु कोविड का मरी लेनबा ई पाउसिंग अमदि मतेंगी दमक नेशनल हेल्पलाइन नंबर सिंगना 01123978046 अमसुंग 1075 नि अदुगा राज्य की हेल्पलाइन नंबर ना 0385241168 अमसुंग 180034538818 नि COVID-19 दकी ngakthoknaba tangai phadaba chana kanglon sing ngakna chapinaba Reverend S Prim Wifi na appeal tawratuna hai मियांबो रेवरेंड एस प्रेम वाइपे हागना प्रभु येशु ख्रिस्ट की मिंगदा सलाम कचरी नुंगसीजरबा इरेचा सिंह तमथीरब कोविड लाइचतगी कंजनबगी दमक एकोय अमुक हन्ना चेक्सिनबगी फिरे लोमिनरसे फेस मास्क उपियु मी अमना अमगी मरक्ता फिट तरुक लापना लेबियु हैंड सैनिटाइजर सिजिनबियु हैंड वॉश नत्रगा साबोन सिजिनदुना खुद सा तोइना हमदोकबियु लाइचत असिदगी ngathunanaba matam matamgi leingakna piba tangai phataba satnakanglon sing ekoi koringmakna ngakna chatminasi cheksinba haiba asina laichat asi chanhandanabagi oidagi phaba pambaine vaccination matam sana kabhosi mayamda yathang nijari hauji mapung oiba pau Manipur ngarang COVID keno bake satuk ni fohum doi thengnaki mioi nipan laikide राज्य की COVID-19 कमांड कंट्रोल रूम ना ngarang numidang wadam thokiba zero lamada hai sample lising mari chahum kun test tawada mioi satuk ni fohum doi positive oiba thengnaki bani positive oibagi sang sada tara mari dasmek mapan ni नौना पॉजिटिव ओइकिबसिंग अदुगी मनुंगदा इम्फाल वेस्ट जिला दगी चनी निफुनी थोय इम्फाल ईस्ट दगी चामा यांखैमा थोय थौबाल दगी हुंपुतरा तरुक जुराचानपुर दगी हुंपु मंगा बिष्णुपुर दगी यांखै निफान चांदेल दगी तरा मंगा कंगपोकपी दगी तरा हुमदोय अमसुंग कक्सिंग दगी तरा याउरे लेखिदबसिंग अदुना इम्फाल वेस्ट अमसुंग इम्फाल ईस्ट अमसुंग जुराचानपुर दगी अनि अनि अदुगा बिष्णुपुर अमसुंग टेंगनोपल दगी अमममनी हारिबा मतम असिदा मियोय चाटुक अनि लेना असिदगी नाबा फगलखी राज्य असिदा हौजी कोविड-19 की अपुनबा केस मसिंग लिसिंग हुंपुतरा निथोय सनी निफुतरुक यौरे नाबा फगलकपा मसिंगना लिसिंग हुंपुमरी समापन कुंथामाथोय सुरे नाबा फगलपगी सांग सादा मरफुमापन दशमिक मापन अनिनी लाइचत असिदगी लेखिदबा मिगी मसिंग लिसिंग अमा चामा मरफुतरा तरुक सुरे हौजी एक्टिव केस लिसिंग तरुक चामा यांखै मापन लेरी कनागुंबा सिंगना मसागी ऑक्सीजन लेवल सादा मरफुतरा मरी की मखादा लेरबदी मेडिकल एडवाइस लौनबगीदमक कोविड केयर सेंटर दा चटकदबनी हाइरी जिरिबाम कोविड-19 लाइचत की फिबम फगलकले हाइरी अखोगी जिरिबाम पाउमी ngathem bisoji जिला अदुगी मेडिकल ऑफिसर की पाउ पलेदुना हाई ngarang फाउबदा जिला आसिकी ओइना कोविड आइसोलेशन वार्ड दा पॉजिटिव ओइबा मियोय एम अमसुंग होम आइसोलेशन दा मियोय तरा तरुक लायंगली ngarang ki oina mioi ani khaktama positive oiki leina asina naramba mioi satuk tate thauji phawbada naba phakre maraga sida covid ki vaccine kapagi thabak jila atogi mafam kayada laptana chathari Laupari lising ama hiana lairiba phumlau amadi tusan lakonda ising phangdabagi awaba mayok naramba adu mukhyamanti nongthombam birena minor irrigation ki official sing thaduna wangu selum khongstrimda water pump sing piduna manipur tural dagi ising singkhatpadagi laupan ba haure hairi masigi damak lamdam adu ki miyamna mukhyamanti bu thagatpa phungdorakli
Kumbi awang high school da ngarang COVID ki vaccine kapthokpagi thorum ama pangthokre maduda miyoi chani nifu romna vaccine kapkhi. Assam Rifles ki Santal Battalion na New Songyang village agi lupa lakh ama lesing kuntra manga rongi popi maru kilogram changa miyoi ani dagi fare hairi. Paraba miyoi sing adu palel ki customs office da sinakre hairi. Amaromda Assam Rifles ki Kaithen Manbi amasung More Battalion na Sarita Devi Boxing Academy mayang Imphal amasung More da Uzara Singh Thakre hairi. Tabiriba pawasi Akasbani Imphal dagini. Pradhanmantri Narendra Modi na ngasi Kowin Global Conclave da mahaki pongningi warol sing phungdokani. Twitter da thagatpa warol amada National Health Authority na hai Sri Modi na conclave asida akanabo wafam kaya phungdoklaba yai. Kowin conclave asi COVID-19 gi laisa thengnanabagi damak Bharat na malem da khudol tamba digital platform amani. Empower Group on Technology and Data Management ki Chairman Dr. R.S. Sharma yauba thorum amada Kendra ki Haksal Mantri Dr. Harbardhana Global Conclave haudokani. Virtual oina pangthokadaba thorum asida malem ki mafam kayadagi health amasung technology ki mari leinaba expert singna saruk yakani. Leibak simle thungbada jathariba COVID ki vaccine kapagi khongjang asida hauji phawbada vaccine dose ko ti kuntra manga lakh 12 hena kapkhre. Haksal Mantralay na hai haukiba pung kunmari da COVID ka naba lesing yakhani to hena naba phakiba ka loinana leibak asida COVID aina dagi naba pharapagi sangsada marpu taratare dasmik sinomapan yore. Imphal dangasi phongba pawche singi maroiba paw singi damak hauze Ngangom Kiran leide. Kiran Thagatari Nolini Imphal ngasi phongo pawse singda maruina phongnariba paw khara panba tarabadi COVID-19 ga mari lenawa pawsing amasung law singu manchu oinam lukhoina har gen thokibagi pawsing asin haibatai. Shanghai Express Manipuri da pung kunmari gi manungda mi lesing kulhumdoi chahum humpunipan COVID vaccine kapkre mi lesing mari chahum kun test obuda satruk nifumdoi positive oiki satruk ani phagat ki nipan siki haina banner headline tawduna phongli. Vaccine kaktana COVID tagi kanmangam ngani haiba MLA H Dingo ki wafum amasu photo ga konana pawsi asigi ahan balamai da phongli. Pongna phamda pung kunmari da satruk nipu humdoi positive oiki nipan laiki de COVID ki vaccine kapage sangwang khalakli thangji numita sumi lising kunithoi gi mathak vaccine kap ki haina ahan headline tawri. Lomi sing da pin number district sing gi har chingthokna ba hokre har gi award pa leirabadi paw pibir o haibalo singu mantri oinam lukhoi gi wafum amasu photo ga konana pawsi asigi ahan balamai da phongli. Naharol ki thaudang da center na expert team sing thakraba matung Manipur yauna North East state sing da COVID positive ki case yamna khumang chauksing na hantarak lehba donor ki pauna banner headline tawduna phongli. Vaccine kapluba sing na masigi kanaba sing miyam da khangnana ba honabana vaccination da asawo mateng oigani haiba MLA H Dingo ki wafum amasu pawsi asigi ahan balamai da phongli. Huyallan pawda positive case satruk ni puhumdoi thanaki nipan laiki de active case Lising taruk sama yang kimapul lairi haiba pauna ahan balamai da phongli. Irai bakta kharip lorok ki damak yuria gi awat palai helloi lobukte ising fanganana ba war footing da paikhalu haiba lausingu mantri oinam lukhai gi wafamna ahan headline tawri. Isel Express ta Central Team laktuna Manipur COVID-19 thengnana ba thorang sing yangchin kre haina banner headline tawri. Sanale bakta COVID-19 ki phibam yangchinana ba mi anina saba Central Team Imphal da thunglare COVID positive oiba mi sibagi chang wangba masung positive ki chang hantahanna ba ngamdabagi maram thigat pa hore haba pauna headline tawri. Imphal Free Press ta Parliament ki ningtham mifam manungda nimit khudingi farmer sing na Parliament ki mapanda khongjang changsinana ba thorang tawri haba pauna ahan headline tawri. People's Chronicle da Imphal West na Delta variant ki case khwaidi ki yamna lei haba pauna ahan balamai da phongli. Shanghai Express English ta Imphal amasung Agartala Airport sing mapung phawar International Airport ohelagani haiba Kendra gi Mantri Jitendra Singh gi wafum ahan balamai da phongli. Nolini Thagasari Kiran Loisilakpada COVID-19 dagi ngakthoknaba face mask suppa puttaruk lamnana leiba khutcha amati mai me taru tanana thamba haiba achamba thawong ahumasi ngakna chatpinaba amukhana ningsingjari adoibada madoiba paw amukhana Manipurda ngarang COVID kenu bake satuk ni fuhumdoi tengnaki miyoi nipan lekide. Assam Rifles na New Songyang village agi lupa lakh ama lising kunta manga romgi popi maru kilogram changma phare. Amasung Pradhanmantri Narendra Modi na ngasi Kowin Global Conclave da mahaki pungningi warol sing phungdokani pauloi jare.